Yam nungairiba amadi akhoi asigumlaba okay yan hanmakta mangan media wu yingbini nungsidari snow sing punamapu mangan media gi host hoijariba nobukuman kaisam na ikok mandona ikulondona kurumjari mangan media na chinjaba Nahasinggi Aphaba Khonjel haina bingthonjaba asigumlaba akhoi thauramasi bu yeng tabiriba nungsijaraba ichenawsing punamapu ngomkhai leitana thagat chori amadi harau dukchari ngasi numit taraga mapanni chanba numit Aphaba sudupagi taramapanni Nahasinggi Khonjelgi taramapanni su phawbada meng tabiduna ibungo market thagol tawbiriba Wapao sandok loising thagol loising punamapu mangan mediana thoidok hedokpa harau phungduk sabagalona ibungo bahaki board marang kain haithabison haina mayambu mangan media gi maikaidagi mangan media gi nungsibagi pawgel asi mayam da pijari adolona ngasigi nimidang asda mangan media gi zoom da yawbiri ba madi youtube da yengbiri punamak mapui bungo gi thozan phangbo orasuno ngasi nimidang asida yamni kai khunamatik charba mapui bungo gi labuk thabak subiri ba ikai khunamda matik charba akoi oza al premjit hozi ma porom pata ibungo market thagol tawbiri ba oza asina ibungo maki Wapao stopigani ibungo mahaki Wapao sanduk pike oza Premjit lasi hozi MBBI da theology tamduna BTS loishana na thorang tawbiri ba oza yamba thawai yawba Nahasing laktagi ibungo mahaki Khonjel pina na mapui wana kokthok pirapa oza mani manabadra ngasi milasida YouTube da yengbiri kiyo khudimang na prarthana galona na ngasi midangi ibungo mahaki Wapao sandok loyasibo hena thauna pibada madi pangal pibada koi puna magna saruk yamina sebase mangan media gi makai nolok na mayam puna pukrum jebgolena ngasi gi mito Wapao stop pigedoriba oza Premjit ki mukuta matam masi sinajari oza Premjit matam lobisi mayambu kagat jari Yesu Krista gi mingda salam tawjari koigi oza matik charabada oza reverend no na sinbiraktuna skumba mangal media gi matang de Eshorgi Wapao kitang share to bina bagtang am phele tuna thagat chari mayam ai gi ngasi gi topic theme madudi Jesugi Wapao amusung Eshorgi Leibak haiduna aina na minute kun sa dang or basu share to jagani mayam na tamina si haina aina ikok no na khurum jari ai gi mamang Lamarak tana kitang kop to kitang maning kitang haida bina punixing jari ozagi to half to sale kitang kitang back to be okay the camera okay the idea thank you very much please continue ai gi mamang da naranga masigi mamang da akoi gi Eshorgi wahai mayam ama sandok pikre drakha hingon gi drakha mari gi matang da su mari chumna haibikre adugi matungda Jisuna magi mi singbu noluk chanabigi damaktasu mayam ama share to bikre aduga Jisudi asengba purhitle ni habigi matangdasu Jisudi ningthoni habigi matangdasu Jisuna taibang panda lakpigi maram matam chana Jisuna taibang da lakpa Krista lakpigi wa mangzau nongna phongdokpigi matangda matang share to khraba matungda ngasi tolaba Premjit aina Eshorgi Wapao kharadang share tawduna bidamakta Jesugi Wapao amusung Eshorgi Leibak haiduna khara khajiktang Eshorgi wahai thogol tawjige maramdi ngasi sukimatik lure maramdi taibang pansida Eshorgi Wapao ase evangelist amusung missionary thaduna Leibak sin bathungna Jesugi Wapao ase yaunana ba amusung awaba kaya khangaga hujik chathari Eshorgi Wapao si puraga aduga Eshorgi ningthau leibaki matang disu kanna fauraba preacher mayamna amasung atop missionary mayam evangelist mayam pastor mayam na church ta mayam ama hujik takpi tambiri adugi maraktuda Jisuna taibung panda lakpasi kari gidamaktano haibasi aikoi the Bible the proof the fajana pi lere maramdi manam lakpigi maramdi ningthau leibak ase hanjanana gidamakta mangna lakhibni habase Bible the proof the fajana pi leire adugi mathangda Eshor mahaki Wapao dusu karino mahana piribu Wapao dusu kari Wapao no
kanagidamakno aduga kanada piribno aduga kana piraga kanana kanaba phangdoino aduga mahaki khunjel aduna karino haibase koina Matthew da patna iraga khoida takpi tambiri sengna hairagadi aduna ngasi aina lakringi mamangda Eshorgi wahai se chathadrigi mamangda Eshorgi pangal hatang jege shornang buthagatche na ki wahai se sandok indabida matana ki thwai senguna yaubi hoidana Jesus Christ gi mingni jab man yam thagatche maramdi Jesus se magi Wapao sandok lam dai mikup asida mahaki mamangda John ko nupa ama thabirak lami John the baptism sina matam khudimakta mangalgi amusung lambi adu chumhalu haiduna mana kanna lawi Jesus Christ lakringai mamangda mahangna lambi adu thorang tawi adugi matungduda Jesus Christ na magi lambi aduda amusung johonduna kaisum sangda laikre fajan kre haiba matung dagididi Jishuna mahaki mafam digi tholak laga Eshorgi Wapao hana sanduk lamba hawi ahanbada mahangna haiki bo wahai asi karino haiba matamda sarga Leibak adu naksalakle na khoi pukning hongu haibase mahaki ahanba wahai adu oiki sigi matang laktrige mamangda ngasi aikhoigi power ba pitribi singda mioi kayano ma lakre mioi adugi mamangda makhoi lakani haibagi warwal amata lakte amasung makhoi lakani haibagi karimata proof piba leite adubu Jesus Christ di top pa adugumba Eshorgi machani pa ama oibanina taibang sida leriba magi macha sing kananabgi damakta mahaki lambi adu thorang tongnabi damak John haibunu pas thari John se mahakna Eshorgi Jesus Christ gi lambi adu thorang toramnaba matungda mana mangal adugi matangda mipung khudimakta taklamba matungda hairamaba matungdaidi Johon haiba nupa se kaisum sangda fajan khraba matungda Jishuna Johon se fajan khre haiba pau taraba matungda maki matam adu lakre Eshorgi mahakna tuminna leramba ado ngasidi Johon fajan khraba matungdaidi mahaki matam adu yorakle maramdi aigi matam adu yoraklabanina haiduna mana thoktuna hoki khoigi John gi 4 gi 12 taina khoigi 25 to the paraga khangani Johon se Wapao sandok laba matungda fajan khraba matungda Jishuna Johon kaisum sangda thamkhre haiba Jishuna tarabada mahakna Galilee da chakre mahakna Nazareth thadokuna chakkhraga Capernaumda leirami masi Zebulun amasu Nephtali Leibak leibu pat mapandani masi wata thokpa Isaiah haikibadu thunganabani aduna mahakna thokliba thoktok asisu ekhoigi New Old Testament da hairamba wahai adusu thunganaba aduga mi singidamak afo pausu punanaba aduga makhal makha kayagi angakpa khudam changenga tongnanabigi damakta mahaki matam haibadi magi cross kadringagi mamangda mana togdaba ministry do tongnanaba mahangna tholakpa hokhi aduda mahangni hana haibase ekhoigi Matthew 4 gi 17 da matam adudagi Jishuna sandokpa hogduna hai pungning hongu maramdi sarga Leibak adu nakle haiduna mahangna asumna hairami adugi matungdagidi mahakna tholaklaga akoi 23 dana 25 fo paba matamdadi Jishuna makhoigi sinagog singda changduna tambiba horokpa matamdadi sarga Leibak ado naksalakle haiduna aphawa pau puba matamdadi magi mingse leiriba kudimakna tabadagi magi manakta atop lam mayam ama laaga atop lam singi mising mayam ama laga anaba kuti tungba nakana masithaba adigi makhal makha ayamba anabgi mayam ama laku matamda Jesus Christ na phahanki adugi matungdagidi magi tungsida mise tising kayano magi matungi lakun adagi Jesus Christ se magi mingse yamna maming chatkre adagi mi lising kayana magi matungi lakun matungdagidi mana chingthakta kaduna mana takpiba tambiba hore kari karam takpi tambibno haibadi yai phabagi matangda tambire ngasi yai phabagi matangda Matthew chapter 5
1:12 ta ngasi piriba Eshorgi thim amasung nganga doribo wahai ase yaipaba haibase kanagidamno karino amasung kanada ngangibno aduga karigidam ngangibno haibudo ai mathang Eshorgi wahai oina dum haijarake mahakna chingthakta tambiraba matungdadi magi shebok singsu mathang karakhi karakko mathangda phamlaba matungdaidi Jesu Christana ihan hana Matthew chapter 5 ki 1 daina 12 ase yaiphabigi matang ase magi shebok singda haiba hori karamna hai tengtha thawaida tonba sing adu yaiphabani maramdi sarga leba adu makoigini tengtha nauriba sing adu yaiphabani maramdi makoibu themjinbigani mungning tappa sing adu yaiphabani maramdi makoina male masi phangjegani dharma chengi damak aram khawangdi ba sing adu yaiphabani maramdi makoibu thalandigani chanbi haiba sing adu yaiphabani maramdi makoina chanbi bu phangjegani thamoi sengba sing adu yaiphabani maramdi makoina Ishorbu ujagani ingthaba purakpa sing adu yaiphabani maramdi makoibu Ishorgi macha sing kaugani dharma chenbigi maramgi damak mi sing ot nairiba makoi adu yaiphabani maramdi sarga laiba adu makoigini aigi maramgi damak mi sing na koibu chairaba ot nairaba amasung nakoigi nathakta phattaba ponamak thejilabada nakoi yaiphabani haraujau amusung yamna nungaijau maramdi sagarda nakoigi mana chawi maramdi nakoigi namangda leram wa takku mi singbu mokoina sumna ot nai ki heduna Jesu Christa na magi shebok singda tambi bhokki kari damak tambi bano hairagadi ngasi shebok singsu Jesu Christa gi tung illaga chatkadori banina makoida chendaba yatabu gun mayama ma chengadori maramdi moina khanaba chainaba yengthiba adugumba mayama ma chelagadi Jesu Christa gi tung inba matamda makoi matik chade adubu makoi matik chana nabgi damakta Jesu Christa na chingthakta tambiba horami yaiphabigi matangda nakoi yaipage hairabadi nakoi thawaida tonu mi oigadobuni nakoi yaipage hairabadi pungning tappo oigadobuni nakoi yaipaba mi chenba mi aram khorang libasing oigadobuni amasung nakoi yaipaba oige hairabadi chanbi haibigi gun adu chengadobuni thamoi sengbasu chengadobuni ingthaba adusu nakhoida leigadabani aduga nakhoina aigi maramda ot naibigi maramda lakpa matamdasu atop jaga dagi Meitei mari maktigi nakhoida awaba chaitheng mayam ama phujala abasu nakhoi punamang ado mayok pangamgadobuni heduna Jesu Christa na magi shebok singda tambiba hori yaiphabigi matangda aduga nakhoina awaba nangadori bese nakhoi khakta natte nakhoigi namangda leramba aigi maichau wa takthokpa singsu asum ot naikhi heduna makoida thogat poina makoida haiba horaklami adudagidi Matthew chapter 1 gi 4 gi 15 dadi kari haige heraga akoigi Mark ki 1 gi 4 gi 14 dadi johonbu kaisum sangda thamkraba matungda Jesuna Galili da chatuna Eshorgi ningthau Leibak ki maramda Aphaba Wapao sadoklami aduga hairi matamodu thungle Eshorgi ningthau Leibak nakle pukning hongu amasung Aphaba Wapao thajau haiduna hairakle pukning hongu sarga laiba adu nakle adudagi nakoi thorang tawro haiduna Jesu Christa na Johonbu phajallaba matungdadi magi thabak thoramdo mathang haiba horpa matamda number 1 magi wahai ase sarga laibak naksalakle nakoi pukning hongu haibase yam kanna mana haibani karigidamak hairibano hairagadi tatkhaba Eshorga miyoibigi marida tatkhaba ado samjanba yananabani karaida ningthau Leibak lakadage Eshorgi ningthau Leibak ase prithvi se oigadra or aikhoi se oigadra sin karino Eshorgi ningthau Leibak lakani harise kanada lakadoino miyoiba khoida laktoira or prithvi sida mana pandorira prithvi su mana rapture loikraba manungta magi millennium kingdom na mana pangani adugi matungda mana sida hairiba wahai asidi ningthau Leibak hairiba sidi miyoibaga tatkhaba mari Eshorga wari sanaramba adudo amuk hanjanba yananaba nangi thamoi nungda Eshorna ningthau oina paningi haibase utpani aikoina
asumna uba phangani Luke chapter 17 gi 20 daina 27 bo paragadi 21 sida kari hai Eshorgi ningthau leibak ti nakhoi gi nungda lei hai Eshorgi ningthau leibak ti nakhoi gi nungda lei aduga Eshorna nakhoi gi thamoi nungda ningthau leibak oina paningi adubu nakhoina palande nakhoina lawshinde nakhoina thawai bide adubu nakhoi pungning hongu ningthau leba adu naksalakle nakhoi gidamak ai lakani habese mana miyama mangde sakhi ase utningmani aikoina gospel john gi 40 30 43 da paragadi jishu ase kanano haiba masamak takni adudagi aidi nakhoi gi kanbibu mapuni nakhoi bu kanbinaba lakbani amasung nakhoi na aibu thajate habese ya mayek sengna mangod sakhi piri mana utli aise nakhoi gi dama kanbinaba lakbani ipana aibu tharapani Old Testament da Messiah ma lakani haibado nakhoi aini haibese masamakna haibane John 4:14 to 16 dasu mana haibane I am the way lambi adusu achumba adusu hingba adusu aini aigi ipana natana di sarga leibak ta kanam tana thungdo yebani adu oirabadi ningthau leibak ase kanagi mapana lakadoino haibadi Jesu Christ gi mapana lakadoribani kanagi nungda nangi aigi thamoi nungda pandase mahangna pami aikoina praman khudam hairabada aikoina Matthew 20 gi 1 gi 14 da sumna Matthew 22 gi 1 gi 14 da sumna hairami mana praman amakhapi mana praman amakhapi karamba pramano hairagadi lohongbi chakhang ki pandam pi karamaina ningthau aduna chakhang labasida mana batun mayam ama pire batun piri ba mi singado makhoina lakre maramdi aidi thabak chilli aidi adu tauri ada tauri haina lakre magi manai do thai adubu makhoi punamak lakre heduna ningthau adu da tammi adugi matungda di amukasu thai adubu makhoi anirak suboina thai adubu lakre ahum suba matamda di noina lambi mari phangba singda leiribu mipung khudimang ado paura u changhal u ana aye punam loim changhal aduga aigi chakhang wase yawhallu hai aduga chakhang wase yawraba matung deidi kana gumba chakhang basida moigi tonga chakhang basida phijol setpa mi ama tongan ba phijol setpa mi ama lakani maduda asi tongan ba phijol setpa mi ase kanano haiba matamda masi atopa mi ne haiba matamda lohongbagi baton phangdaba aduga lohongbagi chakhangbi phijet setaba nupa atopa ma yawba nupa ado mahaku thangdoga nangdi karaida leigani haiba matamda mai hauraba yana krak chiklaba mafam aduda leigadawni haduna haiki masigi pandamdi karino haiba matamda Jesu Kristana baton mayam chale maramdi chakhangba se tawnabgi dama Prabhu Ishorna Israel macha singbu Jews macha singbu ahan bada makhoida khudong chaba pibani maramdi makhoisi mangak yamna kanba amasung makhoisi pungning yamna on bada khara waba mi oiba thongdok thungjin tawba mi oibanina makhoise ngasagi number 1 da koi thabak chilli adu tawi ada tawi hana haiba mi sunu makhoi oiki makhoigi haktak tigi akoi gentile makhoi nataba aikoi lambi mapanda lambi mari phambada pharaga chakhangba yawba singdo aikoi oiki aduna takpadi Eshorgi ningthau leibak asidi Jesu Kristana aikoida barton piba lakpani magi chakhangba si yawna naba adubu mangakan basing thajadaba singdi laktre adubu lambi mari phambada leiriba mi singado koksilo yawba mi singado aikoi makhoi oire maramdi nakoi aikoi oiri se kai noi matamda Jesu Krista thajaraga aikoina chakhangba mi ama oibigi damakta aikoi ngasidi Jesu Krista thajaraga Eshorgi ningthau leibak ado thamoi nungda aikoina mahakna palalle palabanina mahakna aikoigi ningthau oire aduga mahaki Khonjel mahaki Aphaba Wapao ado mahaki mahut sillaga aikoina ngasidi amuk chatpa hore
mahakna aikoida chinaramba Eshorgi mahaki Wapao Khonjel ado ngasi aikoina Pithribi sing tungna magi laifam magi jaga khudimakta aikoina tauba hore masini Eshorna aikoida pibiramba thodang amasung Jesugi Wapao amasung Jesugi Wapao di karino haiba matamda nakhoibu aina kanbinanabagidamag amasung nakhoigi nungda ningthau Leibak ado laknanabasung amasung nakhoi pukning hongu maramdi matam ase phatre haiduna mahakna asumna hairamani aduna mana matam phatre haibigi matang dasu marik chumna man hairamba leiri aikoigi Matthew 24 gi 5 to 14 21 27 ase paraga di koina khangani sengna haiba mana matam ase phatre nakhoi pukning hongu haibase Matthew chapter 24 gi 5 to 14 we paradi mase sengna koina ugani adubu ngasigi numit asidi ningthau Leibak ase kanagi thamoi nungda leigadabno hairabadi nang eigi thamoi nungda Jesu Kristana ningthau oina paningi aduga Jesugi Wapao adudi nang ai kanbinabgi damakta mahakna lakhibani maramdi mipung khudima magi kusem ngakni miyoibase magi kusem oibanina mana yamna nungsi mana loina makan ba pami adubu magi su tongan ba thorangi matung inna leibanina mana mabu thajaba pukning hongwa sing adudi mana soidana kanbigani aduga aikoigi nungda mana ningthau Leibak oina pangani aduga ani suba millennium akoige thamoi nungda mana ningthau oina palaba matungdadi millennium kingdom dasu mana aikoige punna panminaraga punna harauminaraga Eshorgi maja singoi adubu mabu thajadaba mi sing adudi thamoi nungda palaroi adudigi millennium kingdom dasu yaurani adubu ma judgment numitadi ma aroibu numitadi noroki maisa adudam kumgrani aduna aikoina matam leiringai asida Jesugi Wapao ase aikoina taraduna aikoina henna pungning chingsillaga Eshorgi ningthau Leibak ado henna lakpa yananaba aikoina oiminasi haiduna mayam pumnamakta bidai lawjari Jesu Kristagi mingda Wapao yam thagatchuri haro pudokchuri ngasigi nimilasda yam nikai kumna matik charaba hojik porom pata ibu market thaglo tawbiriba el oza evangelist el Premjit na Jesugi Wapao sarga Leibak ki matangda marik chumba yam ten matamda sandok pirami yam thagatchuri haro pudokchari ngasi nimita Wapao pudokpiba oza asna wahang ani thambirame karamba wahang nangi thamoi nungda Yesuna ningthau oirabra maki ningthau Leibak ti hojiki oinadi nangi thamoi nungda ma ningthau yo pamani adu lona maduda ningthau oina pankhro mi duna Jesu Krista ga chahi lising hingminaga baduda akoi ningthau oigani wair manmiti yaur haiba wafam kaya thambira milona na yam nungai ri bang asi Wapao asigi yan maru point kharadi tayung pada phau kaya pokre pori mokoi singado asumaina lakani asumaina oirkani hana phongdok pakana su leite adu Prabhu Jesu Krista di sahi cha kaya ge mangdagi asugumba amal lakani haibase phongdok pibadu Prabhu Jesu Krista la kanda Eshorgi Leibak ki pau adu manas tok pirami tayung pan pau phongdok pani adu Prabhu Jesu Krista di tayung pan pau phongdok te ningthau Leibak Eshorgi ningthau Leibak ki pau phongdok pirami haiba yamna phajaba telap toba yamna ningthi jaraba Wapao mas tok pibidama ikai kumda matik charaba oza Premjit ki mathakta Eshorna board marang kaina pibo hoisino ngasi nimidang oina di YouTube ta mangan Manipur Christian media da sandok sab YouTube ki thorom loisan jage chanbiduna mayamna ibu mahaki Leibak chakut pa yana na ba ibu mahaki Leibak simi pung kutna khangba yana na ba ai mur mapang khara or basu like to book obigano share to book obigano adu na subscribe to book on bigano hai basu mayam da nuksage ibu mahaki thawal di hojiki matamda tal mobile kaya pai or basu ibu mahaki wahi yawda mi kaya malairi makhoi da chatuna nahang na masigi mga Manipur Christian media se nahang subscribe to view haibasi ibu mahaki thawal lamani maramadar ngasi milasda Prabhu Jesu Krista ki wa tari bisina like ama to haibase Isugi wa da ai sana yazari hairibini maramadana YouTube yengbiri banung sijar bisnaw simpuna yengi ba khatana ibu mahaki ni thawle bak to da ai yawjari haina like to biramo aduga nangi ni thawle bak se pakna sandokla si haibas share ma to biramo aduga subscribe to ko bigano
Masini mangan media gi chaur wakalo lama. Maram aduna ngasi nimita yengbiri mangan media bu thawai tan yengbiri nung si snaw sing punamak ngasi ga winadi mangan media gi host hoijari ba nobu kumar kesamna amuk kana khrum jawolna YouTube like ke thormasi matang nusin jage yengbiri ma khudima mapui bungo na itata harau bunung abi ya punamak pipi voice no